Afaspa tha taruk amaga sangdokre Ministry of Home Affairs MIC na thokiba notification amana Manipur da matam sangna thamlaklaba Armed Forces Special Powers Act 1958 Afaspa asi sahi asigi October amadagi parga tha taruk amaga sangdokre haide Ministry gi notification aduna awang nongpok state ahum Manipur Arunachal Pradesh amasung Nagaland gi disturbed area laukthokraba mafam singda Afaspa asi tha taruk makhata na sangdorkhibani haide Manipur pumba ek asigi makhada leire harabusu disturbed area laukthokraba police station traumduna konba mafam singdadi ek asina konsilo haire police station sing adudi Imphal West District ki Imphal Lamphel City Singjamai Pasoi amasung Wangoi ni Imphal East District na Porongpat Hangang amasung Irilbung Police Station ni Thawbal District na Thawbal Bisnupur District na Bisnupur amasung Nambol amadi Kaksing District na Kaksing Police Station na konba mafam sing ni panbayay miyam na draconian law ni haiduna khongjang kaya sangsenduna yaning da phongdok na diba Afaspa asi 2004 dagi Imphal Municipal Area yaudana Manipur pumbada 2022 phawba thamlakibane 2022 ge April da Manipur government na thopo notification amana Manipur apunbada Imphal West District ki police station taret Imphal East ki police station mari Thawbal amasung Bisnupur District ki police station amamam Kaksing amasung Jiribam police station na konba mafam singda disturbed area laukthokpa applicable oidre haina notify tawkhibane 2024 ki October da Manipur ki police station taramapan na konba mafam sing yaudana Manipur pumbada Afaspa amuk thamlakhe mathangi thada police station taramapan dagi police station tarukta Afaspa ase amuk thamjin khibane haide Mitei singbu singi lam khopsil le haina marasira duna khudak tagi lep namba Kuki lup amana akan wafam thamlakhre Mitei community amadi tampak ta yumpham oiba institution kya na hakteng nana natraga na koinana singi mafam sing khopsin bagi thabak chathai haina marasira duna Surasanpur Tuibong subdivision da BS toba Committee on Protection of Tribal Area Manipur Kuki Hills Koptam KS koba Kuki lup amana akan wafam thamlakhre Koptan KS ki Secretary Information and Publicity ki maikai degi thatrok Zerol amada Manipur da lairiba tribal hill area asibu maitai amadi tampak ta base toba institution kayana cultural religious administrative ki khudung chaba lauduna amuhana semdok sadok na ba honare lamdamasta khunda laitaduna lairiba Kuki amadi scheduled tribe miyam ki lairiba ancestral lands sing asibu maru oiba laifam heritage protection law natraga executive policy ki asijinaduna maitai community na constitution na piriba article 371C article 300A gi mayokta hill area singbo ain gi wangmada khopsinduna Kuki singi mathakta control tawna bahonare archaeology forest administration amadi cultural department gi makhada aranba policy kya semduna hill area singi lam khopsiliba si legitimize tawna na bagidama khujil thorang amani haina su baral sirakle asigoba khongthang si culture ga mari lenana thabak thoram amani haina lobangam loi khongthang si ain gi wangmada lam khopsinbagi thabak sathabani haina lawgane koptam ke asna thadrok poserol aduna makhata na hai administration culture natraga constitution ki makhada tribal hill area sing ase tampak ki lam expansion taunana bagi leiba mafam sing nate singi mafam sing ase leiba asigi leiriba legal amasung judicial ki recorded tribal miyam ki leiriba customary ownership amasung citizenship ki makhada lei maramaduna mathau taba khongthang lokhatpa natraga constitution na piba ayaba yaudana singi mafam sing ase community department natraga government authority amatana tribal miyam ki leiriba land rights sing ase namsenduna thambagi ayaba laite karigoma makhata na lamdamasda leiriba singi area singda lam khopsinbagi thabak chatharaklabadi leba asigi leiriba constitution ki makhada chapchana thengnagani hainasu zero laduna haire Wangoi esigi manung sanba khaidem da maunaha ama sina phangle mapuroba amadi Manipur police na phagat khre haire Wangoi assembly constituency gi manung sanna leiba khaidem da gi sanambam ningol khaidem ongbi chawba sahi kungamanga singnaningai oiba mo ongda asiba chang oina leramba thengna khre leikhidabi chawba gi mapuroba khaidem na resor allies boinauksa amasung mahaki Manipur khaidem Indira police na lokhat khre haire press na phangba paw gi matungina misiasi ga mari lena na khoisauna raba nupi mayam gi yamlaba mioi ki thomjilakuna khaidem na resor allies boinauksa gi mayu makai akai atoi thohan khre mob adubu laksena bo honabada police na tear gas kya sukap ki sawbagi thawai yawdarba hakchang adu khaidem na resor gi yumdagi khara chalaga leiba thiam laisangkhong ibuthau pakhangba laisang gi manak nak na hauba haibong manaka ta aduna lerambadagi ngarang nungthilpung amarom tarakwa dwaida manak nakpada leiba miyo singna thengna rakhibane laikhidrabi chawba masanupa ama amadi masanupi ama laihauri haide
Bom pokhaigiba angang ahum sokhiba thaudoki cognizance laure commission DC dagi report kaukhre thasgi kunda palel PS ki manung sanba molnoi Kuki khul da sanaduna leiba sahi tarage angang ama amasung sahi nipan ge angang anipuna ahum bom pokhairak pa thaudok ta sohan khibagi matang da Manipur Commission for Protection of Child Rights MCPCR na haksin na lawbaga loinana cognizance lauraga thaudo adugi matang da action taken report pirak naba commission ge chairperson ke Kumar na Tengnopalgi DC da aiba serol ama pikre hari ngarang commission gi chairperson na pi ke ba serol adu da thodok adu haksin lawbaga loinana angang singi constitution gi article 21 amasung 21A na piba right to life safety survival amasung development bu khungaw na bane loinana UN Convention on Rights of the Child amasung juvenile justice care and protection of children Act 2015 gi section 3 khungaw na bani hari maramasina CPCR Act 2005 gi section 13 amasung 14 gi matungina hojik private hospital amagi ICU da lakanariba angang singi ICU gi yauna layengmal hidak langthak amasung hospital dagi discharge toraklaba matungda rehabilitation gi achangba senpham singlenga na puthokada bani angang singa sigi imungda health card pigada bani karigama piramdragana CMST natraga ABPM JAY gi makhada masigi kanaba phangangada bani amasung angang sing asibu mission bat salya natraga atayatopa welfare amasung rehabilitation scheme singna consenduna financial amasung psychosocial support pigada bani hana khangan khrei loinana ngarang gi serol asi phangbadagi parga numit 15 gi manungda action taken report commission da pikhalakna bu su khangan khrei hairi Imoinugi nga mela thinglakpa taraga di nga misingna kaithel da nga yoliba singda nga pi dabagi khongjang sangsilakani hana association na phongdokre sahi amagi manungda fishery department na nga misingi khanduna ningol jakoba amasung imoinu ira thawni asigi nga mela pangthokliba asida handaki imoinu nga mela asibu kaithel phambi ima ibel singna athingba thamba amade department na pangthokadoriba mela asibu thugairappa taraga di nga misingna nga yolibi ima ibel singda nga pi dabagi khongjang sangsilakani hana ngara Manipur Press Club ta pangthokiba pawmising da unaba da All Manipur Scientific Fish Farmers Association ki president Premananda Thoksom na phongdokre mana makhata na haikebada Manipur gi mafam kia da nga yoktuna jibika oiriba ngami singna handa imoino ira thawni ga mari lenana department na pangthok doriba nga mela asida kaithel da nga yolibi ima ibel singna pangthok pa yaroi hana thinglakliba se yaba ngamloi kaithel phambi ngayon bi ima ibel singna ngami singi khanbiduna athengba thamleba se handokpiyo amade ima ibel sing so haiba nga ga mela asida saruk yamina se haujuk oiriba lebak ki tangdulai ta da phiba masina maram oiduna ngami sing aduki matik wanare ngami singi awaba se khangbiduna department na seliba imoino ira thawni gi nga mela aikhoi pun saruk yamina se maduge ona taina bada thohaning da thaudok ngayon bi ima ibel singna thohalakpa taraga de ngami singna kaithel da nga yolibi ima ibel singda nga pi dabagi khongjang sangsalakani haina su mahana makhata na phongdokhe Kuki gi demand center na yade haina kyara khangan kiba laikre masida ekhoina khanningai leite haina biren na phongdokre Kuki singna taliba separate administration gi demand center na yade haina kyara khangan kiba laikre masida ekhoina makhata na khananingai oide haina hana gi chief minister biren na phongdokre Wafam se India ge hana ge Prime Minister Atal Bihari gi mafam da ikai khomna bo utuna ngarang BJP Manipur Pradesh na senduna ngarang ne tepa chuthekta leba thambal sanglen da pangthokiba Atal Smriti Sammelan gi thorom da phongtokhiba ne thorom adu da BJP Manipur Pradesh ki President A Sarda Rajya Sabha gi MP Ningthau Sana Jawba Lesemba Nagaland lenga ki Minister su oiriba BJP Nagaland gi hana gi President Temzen Imna Along BJP MLA Sapam Ranjan MLA Haikham Dingo MLA Usam Deven MLA KS Ibomsa amadi BJP Manipur Pradesh ki maroiba thaupu singsu sarugya khe biren makhata na hai democracy satpa leba amada kanagumba miyoi natraga kanglop amana apamba ama demand tawbagi hak leirabasu demand adu piba natraga pidaba haibadudi parilenaba authority gi makha pole Kuki singna taleba separate administration gi demand karigumba condition amata da piroi haina center gi maikaidagi kiyara khana khangan khrabani maramaduna separate administration gi demand tawbagi mahutta lamdamasida mataw
karamna tangdu leitaba purakadagi haibaromda punna sangsinminase bidena makhata na high separate administration gi demand asi central leaders singi maikaidagi condition amata da piroi hana khangan kharbanina masida aikoina thoidokna waningai oide masidagi hena maru oiribadi manipur gi hojik lairiba sarangna ba asigi waroisen matau karamna purakadagi amadi matau karamna aikoi koksung sinagadagi haiba dune lengak sembagi matangda palladuna bidena high hojik lairiba president rule asi mathang sahi february 19 da sahi ama mapung pharagane biar thamba sahi pharakadorba na lakraba february thagi mamangda miyamgi ihul khana central government gi maikaidagi miyamgi lenga ama semlakane haibagi thajaba lei haike thoramaduga mari lena BJP Manipur Pradesh ki president A Sarda na hai yumlo na balebak singdagi ain kaina mitop kayam yamna sangsilakpagi khangdokpa haibasi palebelenga adugi tawdaba yadarba mathawni madugi sapchaba mathau singsu central government gi maikaidagi lokhalaga lakle Manipur da ngasi thengnariba issue sing ase karidagi oikibanu haibasisu miyamna hena khangnarba wafamne amoramda leba asigi Union Home Minister Amit Shah na mitop khandokpagi matangda parliament detect delete and report haina phongdokibadu yamna wahan thokleba wafamne thangnaba lebak singdagi narol da sangsilakpa masing yamla mitop singna leba asigi demographic ta thohalakkiba imbalance ase ekhoina tarai na lawbu sumloi matam lairingai da section tharang lohaudrabade tungda saunu khudong sadaba mayoknarakpa yai ngasi miyamna thengnariba awaba se Congress party na tharamba pambi adugi uhaini haibada hamanba thokloi adubu BJP na ngasi tharamgadoriba pambi asidi tung koina ingtapa tangdulai taba leinaba pambi ni pambi asi thanaba honabada miyamna awaba kharadi thengnari masi punna thengnaminaba sangi laibakidama ekoina hanba leitana thengnaminagadabane awaba khurong sadaba kya laklabasu mai leiraga khakseloidabani haike political parties singi mihut yauna mifam ngarang pangthokre NRC updation tawduna mitop khandoklaba tungda census amati delimitation chathahanaba lemnakhre laibasigi oina mikok thiba amadi delimitation gi thabak chathagadoriba asigi matangda istarasigi political parties singi mihut sing yauna miyamgi mifam pangthoktuna warep manga laukre NRC natraga masiga manaba mechanism ama chathaduna mitop khandoklaba matung mikok thihanaba lemnakhre campaign for just and fair delimitation CJFD na sinduna Palace Compound lebalam yanba sanglenda pangthokiba mifamaduda BJP Congress NPP MPP JDU RPI DPF AAP Shiv Sena yauna ate regional amadi national political party gi mihut sing saruk yake adubu Naga People's Front NPF amasung Kuki People's Alliance KPA gi mihut singdi sarugya khide mifamaduda JFD gi maikaidagi lakadoriba kumja 2027 da pangthoklaba yariba mikok thibada oirakadabu singi matangda puthoktuna khanake loinana mikok thidringe mamangda Manipur da NRC natraga manaba kanglot ama chana handana mitop khandoknabagi matangda khanaraba matung punna warep manga yetnaba yaudana lauke Pakistan की बेलोचिस्तान द टेररिस्ट तराउंदो हातख्रे तंगदुलै तादरबा प्रोविंस अमा ओरिबा पाकिस्तान की बेलोचिस्तान द थजबा याबा पाव अमदगी थिबो हुमगी थबक सथबद लोना यादरबा इंसर्जेंट ग्रुप सिंगी टेररिस्ट तराउंदो हातख्रे हरि लानमी की मीडिया विंग अमा ओरिबा इंटर सर्विसेस पब्लिक रिलेशंस ISPR na phongdorpa warol amada thasigi kungamaри amasung kungamangagi marakta province adu da lairiba koholo amasung kalat ki tongan mafam singda singthaninga oiba operation ani chathaduna terrorist sing adu hatkibani hari Civil war thoktuna miyamna awaba mayoknarabasu Myanmar gi mikhal ngasi pangthoklagani hari mikhal gi yengduna yangonda thamlamba curfew komthokre hari Civil war thoktuna Asia continent gi manongda khwairi khudongsa daba mayoknariba leba ama oriba Myanmar gi mikhal ngasi sungsoi soidana pangthoklagani kumja 2021 da Nobel Peace Prize phangkhrabi Aung San Suu Kyi na luchingba miyam gi lengak military na inthukraba matungda ahanbo oina charangnaba mayoknariba leba asida mikhal thokadoribani haire masi pangthokadoriba mikhalasi Myanmar junta lenga ki mayokta lan hauriba ethnic rebels singna athingba kya piraklabasu junta lenga na mikhal sungsoi soidana pangthoknaba phireb laukibani haire United Nations yauna noksuplom gi lenga sing amasung human right group singna Myanmar junta lenga na pangthokadoriba mikhalasi kanglon chumna pangthokloi haina akanwa wafam thamna rakhiba loinana military na lenga painaba gi thorang amaga loinana mikhalasi pangthoknaba thorang tawbani haina su phungdokna rakhibani ngasi pangthokudoriba mikhalasi da junta legakna sagotpa political parties na sauna mikhal thengnaragani haire nakal amorom da mikhal gi yengdona yangonda thamlamba curfew komthokre haire
Gujarat Hindu outfit singna New Year Christmas ki decoration sing ama ata thohan khre hari Gujarat ki Ahmedabad city da Christmas amadi New Year ki harau tayamba phongdokpa oina tongan ba mafam da decoration tawduna thamba mafam singda Hindu outfit workers singna Christmas kumhai pangthokpa yaroi New Year harau ba phongdokpa yaroi hana khongjang sangsinduna decoration gi polam sing ama ata thohan khre hari police na phongdorakhiba matungina Hindu outfit worker kayana Christmas ki damak decoration tawba Christmas tree in thuduna amadi New Year gi decoration kya laimai da chingthaduna ama ata thohan ki workers sing aduna Ahmedabad ki Christmas tree amadi atai mari lenaba decoration khudima khudak talok thokadabani haina demand tawki hari Hindu outfit workers sing aduna chathakiba thong adu miyam mamangda phongna chathakiba oibana police ta miyo sing adu phajinduna makata na pamdaba thodok thoknaba thorang lokhat ki hari Sahi loiba numit phawbuda pan adhaar link tawdrabadi penalty ITR issue mayoknagadawri hairi chaliba sahi 2025 asiki aroiba numit December 31 phawbuda adhaar amasung permanent account number pan link tawdaba taxpayer sing asi tax amasung financial gi oiba thabak thoram sing da khudong sadaba kya mayoknagadawri hairi income tax department sahi asigi April 3 da thokpa notification da mamang sahi gi October amagi mamang da adhaar number sizinaduna pan issue tawkiba miyosingna sahi loidringaida pan adhaar link tawgadabani haina phongdokhiba laikhre Central Board of Direct Taxes PBD tina Indian tax law singi makhada pan adhaar link tawba si mandatory ohen kharbane anauba directive asi maroina final adhaar number sizinadana adhaar enrollment ID sizinaraga pan phangkhiba miyoi singi maroiba directive oire miyoi sing asi December 31 phawbugi manungda makhogi pan sing adu achumba adhaar number na link tawgadabani hairi karigumba deadline asi nanghaudaba tarabadi mathang sahi 2026 ki January 1 dagi hauna makogi pan sing adu inoperative oiragani masina chang naina pangthokpa financial amasung tax ka mari lena thabak thoram sing da chawna sokhalakani hairi mamangda pan adhaar link tawba si kumja 2023 gi June 30 da aroiba matamne haina phongdokhraba matung kumja 2024 gi May 31 phawba thengbagi phi lupa lising amaga loinana link tawba yahanduna sangdorakhibani karigumba pan adhaar link tawhodabadagi pan card adu mathang sahi gi ahoba numitagi inoperative oikhrabadi taxpayer singna income tax return ITR file tawba refund receipt tawba amadi pan asi mandatory oiba sale gi transaction singda apanba lakadawri hairi UP da mapa masa kaptuna halam le haire Uttar Pradesh ki Sitapur district miyoi kharana chahi hompu suraba miyoi ama amasung mahaki masa nupa nungmaina kaptuna halam le hana police na ngarang phongdokre thawdo adu nahana midang waram Sitapur district ki Himalaya Sultanpur police station gi manung chana leba khun amada thokibani haina suma koina phongdokle Sitapur gi superintendent of police Ankur Agarwal na haiki mapa masa du makhogi labuk tagi mayumda halakpagi lambida attack torokibani laikhidraba mapa masa du gi Akhtar sahi homfu amasung maisar sahi kunthraga nipan ka haina phongdokladuna SP na haiki thawdo aduga mari lenana case ama lokhatpaga loinana accused sing adu phanaba police ki team sing semle khun adu da ahenba police force deploy tawkre haina sumahana phongdokhe